Manipur Top Channel dagi Manipur gi news update tawjage ngasi October tang ama dudi nupi masa mapan Ejat manghanba nupa sahi taragani fan fatok pikhre October ama masana lairik tambiribi nupi masa mapan Ejat manghanlubaga mari leinana masagi sahi kunthra suraba miyoi ama thabak suraga sahi taragani pal jela leinaba District and Session Judge Imphal East Maibam Manoj Kumarna ngasi wayel pikhre Courtna fadok pikhraba refis adu Kiamgui Mayai Lekaidagi Waikhom Abungton Apokpa Tombi Kouba amani mahak masana tuition tambiba chahi nauribi nupi masa mapanbu tungan-tunganba matamda Ejat manghankhibagi maral leire haina courtna laukthokraba matung ngasi fadok pikibani courtna nupi masa mapan adubu Ejat manghanbagi cheirak oina victim amamamgi chahi manga fadok pikibani adubu mahakna hana chahi ahum jailda leirakpaga matam khaidoklaga victim oiriba nupi masa mapan adugi chahi ani punna chahi taraga nipal jailda thabak suraga leinaba wayel pikibani fadok pibagi mathakta victim khudingmakta lupa lising yankai compensation oina pinabasu courtna khanganki ngasi sentence hearing chathakiba aduda Sajiwa Central Jailda ing lising ga 13 dagi thamlakkiba Waikhom Abungton security ki akanma section thawranga loinana court puthorakhi sentence hearing the government ki maikaida special PPM December aduga defense ki maikaida Y Johnson amasum TS Ronel ani na lepki amaromda cyber crime da senaba naha ani ngasi Chief Judicial Magistrate Imphal West ki mamangna puthoklaba matung tha asigi tara fawba jail da thajinkre jail da thajinkhraba naha ani adudi Kaksing Irum Mapaldagi Ketrimayum Kelvin chei 38 apokpa Krishna Mohan amasum Kaksing Ningthau Lekaidagi Ketrimayum Roshan apokpa Radon Kawi makoina Nungsinaba pakhang lesabi anigi video clipsing ama aranba mongda social media da upload tawkhibani September 13 ta victim na cyber crime police station Manipur da complaint tawrakpadagi thigatlaba matung makhoi animak fagatkhibani hairi